ꯑꯍꯥꯟꯕꯃꯛꯇꯗ ꯅꯤꯡꯉꯣꯜ ꯂꯩꯆꯤꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯇꯥ ꯎꯔꯤꯔꯩ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯅ ꯂꯝꯖꯤꯡ ꯊꯣꯛꯆꯣꯝ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯃꯤꯟꯅꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯎꯔꯤꯔꯩ, ꯍꯣꯏ ꯏꯇꯥ ꯎꯔꯤꯔꯩ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯤ? ꯊꯔꯤꯛꯊꯥꯅ ꯀꯧꯔꯛꯄꯁꯤꯗ ꯎꯔꯤꯔꯩ ꯃꯥꯁꯨ ꯌꯥꯝ ꯊꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯣꯔꯛꯂꯤ꯫ ꯊꯔꯤꯛꯊꯥ, ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯅ? ꯍꯣ, ꯑꯩꯅ ꯉꯟꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯊꯔꯤꯛꯊꯥ, ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯅꯦ? ꯑꯁ ꯎꯔꯤꯔꯩ, ꯅꯪꯁꯤꯗꯤ ꯂꯥꯏꯃ ꯇꯟꯖꯩꯗ꯫ ꯏꯁꯤꯡ ꯄꯨꯟ ꯄꯨꯔꯛꯑꯣ, ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯔꯁꯤ꯫ ꯊꯔꯤꯛꯊꯥ, ꯏꯃꯥꯇꯣ ꯂꯩꯇꯤꯌꯦ, ꯑꯩ ꯆꯠꯊꯣꯛꯄ ꯌꯥꯔꯣꯏꯌꯦ꯫ ꯅꯅꯥꯎ ꯂꯩꯁꯅꯥꯗꯤ? ꯏꯃꯥꯇꯣꯟꯒ ꯂꯣꯏꯅꯅ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ, ꯑꯩꯗꯤ ꯌꯨꯝ ꯁꯪꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯎꯔꯤꯔꯩ, ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯦ, ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯅꯈꯣꯏ ꯅꯃꯥꯇꯣꯟꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯒꯦꯕ? ꯑꯔꯨꯕ ꯊꯕꯛꯅꯤꯗꯤ ꯍꯥꯏꯔꯝꯃꯤ, ꯀꯌꯥꯝ ꯊꯦꯡꯅ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯎꯔꯤꯔꯩ ꯏꯕꯦꯝꯃ, ꯃꯇꯥꯡ ꯆꯞ ꯆꯥꯔꯕꯅꯤ꯫ ꯉꯁꯤꯗꯤꯅꯦ ꯇꯥ ꯆꯥꯎꯔꯦꯜꯒ ꯐꯖꯅ ꯎꯅꯍꯧꯔꯣ, ꯋꯥꯔꯤꯁꯨ ꯀꯨꯏꯅ ꯁꯥꯟꯅꯕ ꯌꯥꯔꯅꯤ꯫ ꯊꯔꯤꯛꯊꯥ, ꯑꯩ ꯏꯃꯥꯇꯣꯟꯒꯤ ꯃꯤꯆꯩ ꯆꯥꯕ ꯇꯜꯂꯤꯗ, ꯑꯩ ꯆꯠꯂꯣꯏꯗ ꯊꯔꯤꯛꯊꯥ꯫ ꯑꯁ ꯏꯇꯥ ꯏꯕꯦꯝꯃ, ꯅꯪꯁꯦ ꯅꯤꯡꯉꯥꯏ ꯑꯣꯟꯊꯣꯛꯅ ꯀꯜꯂꯤꯗꯀꯣ, ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯃꯔꯩ ꯇꯧꯔꯅꯨ ꯀꯩꯗꯧꯔꯒꯦ? ꯊꯔꯤꯛꯊꯥ, ꯏꯃꯥꯇꯣꯟꯒꯤ ꯋꯥꯈꯜꯗꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯕꯗꯨꯅꯤ, ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯎꯔꯤꯔꯩ, ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨꯝꯅꯤ, ꯆꯪꯉꯣ, ꯅꯪꯒꯤ ꯄꯨꯟꯗꯨ ꯄꯨꯔꯛꯑꯣ, ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯆꯠꯁꯦꯕ꯫ ꯊꯔꯤꯛꯊꯥ ꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯎꯔꯤꯔꯩꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯍꯧꯔꯤꯕ ꯈꯥꯒꯤ ꯂꯩꯍꯥꯎ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯊꯔꯤꯛꯊꯥ ꯃꯥꯅ ꯍꯥꯏꯔꯛꯂꯤ꯫ ꯇꯨ, ꯑꯥꯗ ꯇꯥ ꯆꯥꯎꯔꯦꯜꯅ ꯉꯥꯏꯔꯒ ꯂꯩꯔꯦ, ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ, ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯂꯒꯦ꯫ ꯊꯔꯤꯛꯊꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯔꯤꯔꯩꯗꯨ ꯏꯇꯞ ꯇꯞꯅ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯎꯔꯤꯔꯩꯕꯨ ꯎꯖꯕ ꯃꯤꯀꯨꯞꯇ ꯆꯥꯎꯔꯦꯜ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯅꯪꯕꯨ ꯉꯥꯏꯕꯗ ꯑꯩꯗꯤ ꯀꯌꯥꯗ ꯋꯥꯔꯨꯔꯦꯗꯅ, ꯂꯥꯛꯄꯤꯕꯒꯤ ꯊꯥꯒꯠꯆꯔꯤ꯫ ꯀꯩꯒꯤꯅꯣ ꯊꯔꯤꯛꯊꯥꯗ ꯄꯥꯎ ꯆꯦꯜꯂꯛꯏꯕꯗꯤ? ꯎꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦ, ꯎꯅꯤꯡꯕ ꯐꯥꯎꯔꯛꯄꯒꯤꯅꯤ, ꯃꯁꯤꯕꯨ ꯌꯥꯝ ꯀꯥꯏꯔꯕꯣ? ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯑꯩ ꯄꯥꯎ ꯍꯥꯏꯖꯔꯛꯀꯦ, ꯑꯁꯨꯝꯅ ꯇꯣꯏꯅ ꯎꯅꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ꯫ ꯅꯪ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯪꯒꯤꯅ ꯄꯥꯎ ꯑꯃ ꯇꯥꯗ꯭ꯔꯕꯗꯤ ꯑꯩ ꯂꯩꯕ ꯌꯥꯗꯦ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯕꯨ ꯎꯅꯤꯡꯕꯅ ꯍꯥꯜꯂꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯥꯡꯂꯒ ꯉꯝꯕ ꯉꯥꯛꯇꯅꯤ꯫ ꯎꯔꯤꯔꯩ, ꯅꯪꯒ ꯑꯩꯒꯁꯦ ꯋꯥꯈꯜ ꯌꯥꯝ ꯈꯦꯠꯅꯩ, ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯒꯨꯝ ꯅꯪꯗꯤ ꯅꯣꯡꯃꯇꯁꯨ ꯈꯟꯕꯤꯗꯕ ꯃꯥꯜꯂꯤ꯫ ꯀꯥꯟꯅꯐꯝ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗꯤ ꯈꯟꯖꯤꯟꯗꯕꯅ ꯍꯦꯟꯅ ꯐꯠꯇꯕ꯭ꯔꯥ? ꯑꯩꯁꯨ ꯃꯤꯅꯤ, ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤꯕꯅꯤ, ꯑꯩꯁꯨ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯅꯪꯕꯨ ꯀꯔꯝ ꯂꯩꯔꯤꯕꯒꯦ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯦꯜꯂꯤꯕ꯭ꯔꯥ? ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ, ꯃꯍꯧꯁꯥꯒꯨꯝ ꯑꯗꯨꯝ ꯍꯤꯡꯂꯤ꯫ ꯅꯃꯥꯇꯣꯟꯒꯤ ꯃꯤꯆꯩꯗ ꯅꯪ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ? ꯃꯃꯥꯒꯤ ꯃꯤꯆꯩꯗꯕꯨ ꯀꯅꯥꯅ ꯋꯥꯏ ꯍꯥꯏꯕꯒꯦ? ꯑꯩ ꯋꯥꯗꯦꯗ꯫ ꯂꯥꯏꯔ ꯂꯝꯖꯥ ꯑꯣꯏꯔꯨꯕꯅ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯕꯁꯨ ꯑꯩ ꯉꯝꯗꯦ, ꯑꯩꯁꯦ ꯀꯌꯥꯗ ꯇꯣꯜꯂꯕꯅꯣ? ꯅꯪꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯑꯩꯒꯤ ꯋꯥꯈꯜ ꯍꯛꯆꯥꯡꯁꯨ ꯂꯣꯏꯅ ꯁꯣꯟꯊꯕꯒꯨꯝ ꯇꯧꯏ꯫ ꯎꯔꯤꯔꯩ, ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯔꯗ꯭ꯔꯥ? ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯝꯕ ꯅꯪ ꯑꯩꯒꯤ ꯃꯥꯏꯀꯩꯁꯦ ꯉꯁꯤꯗꯤ ꯃꯃꯤ ꯁꯥꯝꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯥꯂꯦꯝ ꯑꯇꯤꯌꯥ ꯑꯅꯤꯅ ꯎꯅ ꯎꯅ ꯅꯛꯁꯤꯟꯅꯕ ꯉꯝꯗꯕꯒꯨꯝ ꯅꯪ ꯑꯩꯁꯨ ꯎꯅ ꯎꯅ ꯅꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯟꯅ ꯎꯔꯤ, ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯗ꯭ꯔꯕꯣ? ꯊꯕꯛ ꯌꯥꯝ ꯁꯨꯔꯕ ꯃꯥꯜꯂꯤ, ꯍꯛꯆꯥꯡꯒꯤꯁꯨ ꯈꯔꯗꯤ ꯈꯟꯕ ꯐꯕꯅꯤ꯫ ꯊꯦꯡꯈ꯭ꯔꯅꯤ, ꯑꯩ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ, ꯏꯃꯥꯇꯣꯟꯁꯨ ꯌꯨꯝꯗ ꯂꯩꯍꯧꯗꯦ, ꯍꯜꯂꯛꯑꯒ ꯂꯥꯟ ꯇꯧꯔꯅꯤ꯫ ꯉꯥꯏꯈꯣ, ꯅꯪꯒꯤ ꯎꯍꯩ ꯈꯔ ꯄꯨꯔꯛꯄꯅꯤ, ꯑꯩꯈꯣꯏꯗ ꯍꯧꯕꯗꯨꯅꯤ, ꯌꯥꯝꯕꯗꯤ ꯅꯠꯇꯦ, ꯅꯪ ꯄꯤꯖꯅꯤꯡꯗꯅ ꯇꯧꯕꯅꯤ꯫ ꯌꯥꯔꯅꯤꯗ, ꯑꯩ ꯄꯨꯔꯔꯣꯏꯒꯦ꯫ ꯄꯤꯖꯅꯤꯡꯕꯒꯤ ꯄꯤꯕꯅꯤ, ꯃꯃꯜ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ? ꯏꯃꯥꯇꯣꯟꯒꯤ ꯃꯤꯆꯩꯕꯨ ꯑꯀꯤꯕ ꯐꯥꯎꯕꯅ ꯂꯧꯔꯣꯏ ꯍꯥꯏꯕꯅꯤ, ꯑꯗꯨ ꯌꯧꯅ ꯂꯥꯟꯅ ꯈꯟꯒꯗꯕ ꯑꯣꯏꯔꯗꯤ ꯀꯗꯥꯏ,
ꯑꯩ ꯎꯍꯩꯗꯨ ꯂꯧꯖꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯔꯤꯔꯩ ꯆꯥꯎꯔꯦꯜꯅ ꯄꯤꯔꯛꯂꯤꯕ ꯎꯍꯩ ꯑꯗꯨꯕꯨ ꯃꯥꯁꯨ ꯇꯞꯅ ꯂꯧꯁꯤꯜꯂꯤ ꯃꯇꯧꯗꯨ ꯎꯔꯒ ꯆꯥꯎꯔꯦꯜ ꯃꯥꯁꯨ ꯍꯔꯥꯎꯖꯩ ꯎꯔꯤꯔꯩ ꯋꯥ ꯑꯃꯁꯨ ꯀꯥꯎꯔꯤ ꯀꯩ ꯋꯥꯠꯂꯒꯦ ꯍꯟꯗꯛꯇꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯁꯤꯗꯅ ꯅꯪꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯎꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯏꯀꯥꯏꯗ ꯑꯩ ꯌꯥꯎꯔꯔꯣꯏꯒꯦ ꯏꯃꯥꯟꯅꯕꯁꯤꯡꯗ ꯅꯪꯕꯨ ꯌꯥꯎꯍꯟꯒꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯅꯪ ꯑꯩꯒꯤ ꯃꯥꯏꯗꯤ ꯉꯥꯛꯄꯤꯌꯨ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯌꯥꯎꯕꯤꯌꯨ ꯑꯩ ꯆꯠꯂꯒꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯎꯔꯤꯔꯩ ꯃꯥꯏ ꯂꯩꯈ꯭ꯔꯦ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯔꯤꯛꯊꯥꯁꯨ ꯃꯇꯥ ꯎꯔꯤꯔꯩꯗ ꯑꯣꯟꯁꯤꯜꯂꯤ ꯋꯥꯔꯤ ꯂꯣꯏꯔꯕꯣ ꯀꯩꯒꯤꯅꯣ ꯌꯥꯝ ꯊꯨꯏꯅ ꯊꯔꯤꯛꯊꯥ ꯏꯃꯥꯇꯣꯟ ꯂꯥꯛꯑꯝꯕ ꯇꯥꯔꯦ ꯊꯨꯅ ꯍꯟꯅꯕ ꯇꯧꯁꯤ ꯑꯁ ꯂꯥꯛꯑꯁꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯅꯪꯅ ꯌꯨꯝꯗ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯉꯥꯡꯐꯝ ꯑꯃ ꯊꯤꯔꯒ ꯑꯗꯨꯝ ꯉꯥꯡꯗꯧ ꯂꯩꯔꯕꯅꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯈ꯭ꯋꯥꯡꯗ ꯄꯨꯜ ꯑꯃꯃꯝ ꯌꯦꯞꯇꯨꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯆꯠꯂꯤ ꯏꯪꯅ ꯇꯞꯅ ꯆꯠꯄ ꯅꯠꯇꯦ ꯎꯔꯤꯔꯩꯗꯨ ꯍꯥꯊꯨ ꯍꯥꯊꯨꯅ ꯆꯠꯂꯤ ꯃꯇꯧꯗꯨ ꯎꯔꯒ ꯊꯔꯤꯛꯊꯥꯅ ꯍꯥꯏꯔꯛꯏ ꯄꯥꯎꯗꯝ ꯁꯒꯣꯜꯗꯨ ꯃꯉꯥꯏꯔꯦ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯊꯨꯅ ꯆꯠꯂꯤꯗꯨꯕꯣ ꯊꯔꯤꯛꯊꯥ ꯏꯃꯥꯇꯣꯟꯒꯤ ꯃꯤꯆꯩꯗꯣ ꯑꯩ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯇꯧꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯅꯃꯥꯇꯣꯟꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯍꯦ ꯅꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯔꯤꯗꯨꯁꯨꯅꯤ ꯃꯥꯅ ꯈꯔ ꯍꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯤ ꯅꯪꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏꯅꯗꯤ ꯑꯝꯇ ꯎꯕꯤꯕ ꯅꯠꯇꯦꯗꯣ ꯈꯪꯗ꯭ꯔꯦꯗ ꯎꯔꯤꯔꯩ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ ꯊꯔꯤꯛꯊꯥ ꯏꯔꯥꯏꯕꯛꯅꯅꯤ ꯈꯜꯂꯒꯦ ꯑꯩ ꯀꯩꯁꯨ ꯍꯦꯟꯅꯁꯨ ꯈꯟꯗ꯭ꯔꯦꯗ ꯎꯔꯤꯔꯩ ꯅꯪ ꯑꯩꯁꯦ ꯄꯤꯁꯛ ꯄꯤꯛꯅ ꯇꯤꯟꯅꯔꯛꯄꯅꯤ ꯅꯪꯅ ꯋꯥꯕꯗꯣ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯅꯃꯥꯇꯣꯟ ꯅꯪꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯇꯧꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯊꯔꯤꯛꯊꯥ ꯏꯃꯥꯇꯣꯟꯁꯨ ꯅꯨꯄꯤꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯛꯀꯅꯤꯌꯦ ꯃꯇꯝꯗꯣ ꯉꯥꯏꯅꯕ ꯍꯣꯠꯅꯔꯤꯉꯩꯅꯦ ꯅꯃꯥꯇꯣꯟꯒꯤ ꯃꯈꯨꯠꯇ ꯅꯪ ꯊꯋꯥꯏ ꯊꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯨꯕ ꯇꯧꯍꯩꯗꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ ꯎꯔꯤꯔꯩ ꯐꯥꯒꯤ ꯅꯠꯇꯦ ꯅꯪ ꯇꯥ ꯆꯥꯎꯔꯦꯜꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯣ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯣꯕ ꯊꯔꯤꯛꯊꯥ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯏꯃꯥꯇꯣꯟꯅ ꯃꯥꯕꯨꯁꯨ ꯉꯥꯡꯕꯤꯒꯅꯤꯌꯦ ꯑꯗꯨꯃꯥꯏ ꯁꯨꯝ ꯁꯣꯟꯊꯗꯨꯅ ꯂꯩꯔꯗꯤ ꯅꯃꯥꯇꯣꯟꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ ꯇꯥꯕꯅꯤ ꯅꯪ ꯈꯔꯗꯤ ꯈꯜꯂꯨ ꯊꯔꯤꯛꯊꯥ ꯑꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯃꯥ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯨꯔꯕꯅꯤꯅ ꯑꯍꯜꯒꯤ ꯋꯥꯗ ꯑꯩꯅ ꯃꯔꯩ ꯇꯧꯔꯨꯕꯁꯨ ꯄꯥꯝꯗꯦ ꯑꯗꯨꯗꯤ ꯎꯔꯤꯔꯩ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯩꯅꯣ ꯅꯪ ꯇꯥ ꯆꯥꯎꯔꯦꯜꯕꯨ ꯀꯥꯎꯕ ꯉꯝꯃꯗ꯭ꯔꯣ ꯉꯝꯃꯣꯏ ꯑꯩ ꯃꯥꯕꯨꯗꯤ ꯀꯥꯎꯕ ꯉꯝꯂꯣꯏ ꯃꯉꯣꯟꯗ ꯂꯩꯕ ꯐꯪꯗ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯒꯤ ꯃꯀꯥꯗꯁꯨ ꯂꯩꯔꯣꯏ ꯉꯝꯃꯣꯏ ꯑꯩ ꯃꯥꯕꯨꯗꯤ ꯀꯥꯎꯕ ꯉꯝꯂꯣꯏ ꯃꯉꯣꯟꯗ ꯂꯩꯕ ꯐꯪꯗ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯒꯤ ꯃꯀꯥꯗꯁꯨ ꯂꯩꯔꯣꯏ ꯎꯔꯤꯔꯩ ꯃꯗꯨꯅ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦ ꯅꯪ ꯅꯁꯥꯒꯤ ꯈꯛ ꯈꯟꯒꯅꯨ ꯇꯥ ꯆꯥꯎꯔꯦꯜꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯊꯨꯅ ꯍꯣꯡꯉꯨꯀꯣ ꯊꯔꯤꯛꯊꯥ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯟꯅ ꯄꯣꯛꯂꯝꯃꯤꯁꯤꯕꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏ ꯄꯥꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯈꯪꯗꯦꯗ ꯄꯥꯕꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯦ ꯏꯃꯥꯇꯣꯟꯒꯗꯤ ꯐꯥꯎꯅꯔꯝꯒꯅꯤ ꯅꯈꯣꯏ ꯅꯃꯥꯇꯣꯟꯒꯤ ꯃꯇꯧꯁꯦ ꯅꯣꯏ ꯄꯥꯕꯅ ꯍꯧꯖꯤꯛꯁꯨ ꯈꯪꯕ ꯉꯝꯗꯕ꯭ꯔꯣ ꯄꯥꯕ ꯂꯥꯛꯂꯕꯗꯤ ꯏꯃꯥꯇꯣꯟꯁꯨ ꯑꯩꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯉꯥꯡꯗꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯈꯣꯏ ꯅꯃꯥꯇꯣꯟꯒꯤ ꯂꯝꯆꯠꯁꯦ ꯅꯪꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯣꯗꯅ ꯊꯔꯤꯛꯊꯥ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨꯗ ꯑꯩ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯒꯦ ꯑꯩ ꯀꯅꯥꯝꯇ ꯀꯣꯟꯁꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯎꯔꯤꯔꯩ ꯅꯪ ꯑꯝꯇꯪꯗꯤ ꯈꯟꯈꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯑꯋꯥꯕ ꯍꯥꯏꯗꯨꯗꯤ ꯄꯨꯟꯅ ꯃꯥꯌꯣꯛꯃꯤꯟꯅꯔꯒ ꯂꯣꯏꯅ ꯀꯣꯛꯄ ꯌꯥꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕꯨ ꯈꯟꯕꯤꯕ ꯃꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯄꯥꯛꯅ ꯍꯦꯛꯇ ꯐꯪꯕ ꯌꯥꯗꯕꯅꯤ ꯅꯪ ꯃꯨꯟꯅꯗꯤ ꯈꯜꯂꯨꯀꯣ ꯏꯇꯥ ꯐꯔꯦ ꯊꯔꯤꯛꯊꯥ ꯑꯩ ꯂꯩꯍꯧꯔꯒꯦ ꯅꯪꯁꯨ ꯍꯜꯂꯨꯀꯣ ꯍꯣꯏ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯆꯪꯍꯧꯔꯣꯀꯣ ꯏꯁꯤꯡ ꯄꯨꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯎꯔꯤꯔꯩ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯃꯥꯇꯣꯟ ꯑꯣꯏꯔꯤꯕꯤ ꯊꯕꯥꯁꯨ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯎꯔꯤꯔꯩ ꯏꯄꯥ ꯄꯥꯈꯠꯅ ꯁꯨꯃꯥꯡ ꯃꯆꯤꯟꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯥꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯂꯥꯏꯔ ꯂꯝꯖꯥ ꯃꯆꯥꯗꯨꯒ ꯎꯅꯒꯅꯨ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯗ꯭ꯔꯦꯅꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯊꯧꯁꯥꯗꯗꯅ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯕꯨ ꯎꯅꯕ ꯆꯠꯂꯕ ꯅꯠꯇ꯭ꯔꯣ ꯍꯧꯖ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯅꯪꯅ ꯁꯨꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯏꯃꯥꯇꯣꯟ ꯑꯩ ꯊꯔꯤꯛꯊꯥꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯕ ꯈꯛꯇꯅꯤ ꯃꯗꯨꯒꯤ ꯊꯔꯤꯛꯊꯥ ꯍꯥꯏꯕꯤ ꯇꯧꯉꯝꯕꯤ ꯑꯉꯥꯡꯗꯨꯁꯨꯅꯦ ꯃꯆꯤꯟ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔ ꯄꯣꯠꯅꯤ ꯍꯦ ꯃꯥꯒ ꯄꯨꯟꯗꯅ ꯅꯪꯁꯨꯅꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯕꯅꯤꯅꯦ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯔꯤꯕꯅꯣ ꯏꯃꯥꯇꯣꯟ ꯑꯩ ꯂꯥꯟꯖꯔꯦ ꯀꯩꯒꯤ ꯂꯥꯟꯕ
naning tunglaba matungda karigi lanbano nang nupa yam pamnaba natro khangnidana nang asi haiduna thaba uriregi ising pulladubu thuna mulli karibu tawrakadagi khanna urirei masu pakhatpa phauri tamnabaga nang hauba natti pun aduda yauriba ising kharadu urirei mangonda thuna hijinkhre khangbra satkodana satkoba nang waraktaba machasidi hu taren mu khazare da ko yengdabana iya thabadu yam thuna imungda gam changsinkhre masadu su thak tak nikpa makhai urirei kaptuna lehauri namidangi matam oishinkhre thabagi macha oiribi leisnadu sakhumadada changlai haji phausak loijibo pungse punghang hangi loirabani inaw thidoknaba tawrage haida sukok thiro ai ngairabani hoi urirei sak thiba hokri machi asida yamunna yenglaga leisnana mo hanglai iche bema nangse nasak thiba sunate aduga dam pangi kaino lamja sara macha do luplaga leidi saru apabanu pam khalu yadro ai dona nungaina leinaba adu ergadi imana sabu su farani nangse bema nakuk tiam yawdaba jani iche ne habade ikaije leisana ngangliba do khumdi urirei magi thokpa ma hairai ai ima kaurukhige nang saba horamu urirei ne thokhibaga leisna isau sauna machinda soli sakta siga khumnabiga tawdana khangnidana ma ngasidi aigi gun khangangiba leisna yam thuna hawgatli morok asuba khutap ama lawduna mamagi injang asida naishinkhre urirei ga loinana thabasu changlai thabasu sakmangda phamthai mama machagi awatpa yengduna urirei masu nakanda phammi momo nokpa matawga loinana leisna masu sak adubu sari morok sidia kemta khangdaba saduna leisna mana so hanglai kaidorage ma hai morok ngakta ngani ne sidia kaino ima aidi kem tawdena kaigi tawdabano sibu injanglo si charage yengo mara leijadabi saduna mamagi injang saruktu leisna mana su mahau yengi isa morok sidima sidi imagi saruktu ichena hapyauna hapsilibani leisna gi wahai du hek tabaga thabayam sauna urirei mangonda yenglai masada ipa pakhatna urirei kapli su tawna imaton aidi ahinba morok hapkiba leiti ai tawdi imaton kaigi tawdaba sidine nangi nama asibado ada bijaruso asi hairaga thabana hinjang yawa patra dubu urirei magi masada langsili saina aduga loinana urirei amuksu kappa horakli thabasu phukawatuna khonjal kanna hairai kairoi lekai mamangsida nangna ibu phatabi ta halaba natro nangna tawriba mayam sidi makoina matawbiba nate layu nang layu ko nang adum layu napa hek lakpagane nakai ma singradabani nang wahai do hairam laga thabayam thuna thokri mamane hek thokhibaga leisnana mo hairai hai saibani che nangsi ikai bayam khangdebu aduk sauraba nangna aikhoigi nakta sum leisilaga leise namai do ikai ba khangdro nangmu karamba nupino nangmu leisabi natro pendaba haibado leibana urirei mana susumna hairai inaw nangsu nupini ko nangna igi asengba inaw oiramlabadi ichegi awabase khara tawirasu koklamgadabani yare iche haida haijiluradi kappaga lawbaga iche na phanyam kaplasune ichegi misangda lepidobu mi amata yumsida leitrabado inaw nang adumna di haigano nangna dongna pal kazaribado kanagi mapandagino nangmu namukta khallo iche wagi wa chumna ngangbiu ko ahaldane khutha haida haiba leitabani ko aina sauradi kya phaboiroi iche na hainingbadi nang sunupini masi kapta kaudana chatlo ai da makta nang na do wabi ga banati nang boy gi kana oirige nang gai ga bu kani mari thoknage leisna nang se ai gi nauni ima amatagi machane haina iche na khanjari bani nang na dumna hairi ba kai gino ho mache sanaba mo hotna biranu ai gi se laite inaw su laite ai ri thandane ai di naitom satpini yum asi su ai gi ni ai khaktagi wahi sima hairam laga leisna yam thona chakhum madudagi mapanda thokri chaina masing khangdana phanglabi urirei mahaksu ningamdaba magaloinana ngasidi mama bu sonba horakle ima
ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯆꯥꯒꯤ ꯑꯋꯥꯕ ꯃꯇꯧꯁꯦ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯅꯆꯥꯗꯤ ꯈꯥꯡꯕꯗ ꯋꯥꯔꯦꯗꯀꯣ. ꯃꯤꯀꯨꯞ ꯑꯁꯤꯅ ꯌꯧꯔ ꯐꯥꯎꯕꯗ ꯏꯃꯥꯅ ꯀꯩꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯣ? ꯏꯃꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ. ꯅꯆꯥꯒꯤ ꯃꯥꯡꯗ ꯑꯝꯇ ꯂꯦꯞꯂꯔꯣ. ꯅꯆꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯕꯨ ꯏꯃꯥꯅ ꯑꯝꯇ ꯁꯝꯖꯤꯟꯕꯤꯌꯣ. ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ. ꯏꯃꯥ ꯅꯪ ꯑꯃꯨꯛꯇꯗꯤ ꯂꯥꯛꯈꯨꯑꯣ. ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯅꯆꯥꯒ ꯄꯨꯛꯃꯤꯟ ꯄꯥꯎꯃꯤꯟꯅꯈꯤꯁꯦ. ꯏꯃꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯣꯠꯄꯒꯦ? ꯅꯆꯥꯗ ꯀꯦꯀꯨ ꯐꯣꯡꯕꯤꯔꯣ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ ꯃꯥꯜꯂꯤ ꯊꯕꯥꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ. ꯊꯕꯥꯅ ꯂꯥꯛꯄꯗꯨ ꯎꯔꯒ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯣꯏꯔꯤꯕꯤ ꯃꯦꯂꯩꯅ ꯊꯕꯥ ꯃꯥꯕꯨ ꯈꯥꯝꯂꯛꯏ. ꯊꯕꯥ, ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯊꯕꯛ ꯑꯃ ꯁꯨꯝ ꯆꯠꯂꯨꯕꯅꯤ ꯏꯆꯦ. ꯏꯆꯦꯗꯤ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ? ꯆꯠꯊꯣꯛꯇꯕ ꯀꯨꯏꯔꯦꯗꯅꯅꯦ ꯑꯩꯁꯨ ꯏꯄꯥꯝꯗ ꯉꯥꯏꯍꯥꯛ ꯌꯧꯔꯨꯕꯅꯤ. ꯑꯗꯣ ꯉꯥꯏꯈꯣ, ꯎꯔꯤꯔꯩꯒꯤ ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩꯀꯥꯏꯁꯤꯅ ꯉꯥꯡꯅꯕ ꯇꯥꯏꯅꯦ. ꯀꯩ ꯃꯇꯥꯡ ꯑꯣꯏꯔꯕꯅꯣ ꯏꯆꯦ? ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯇꯣꯏꯅ ꯎꯅꯩ ꯍꯥꯏꯅꯦ. ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ? ꯆꯨꯝꯃꯤ ꯏꯆꯦ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯗꯨꯅ ꯂꯩꯔꯕꯅꯤ. ꯃꯗꯨꯗ ꯇꯣꯛꯎ ꯍꯥꯏꯕꯁꯤ ꯌꯥꯕ ꯀꯧꯕ ꯅꯠꯇꯦꯗꯣ. ꯑꯅꯝ ꯀꯟꯈ꯭ꯔꯕ ꯉꯥꯡꯅꯤ. ꯊꯕꯥ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯒꯤ ꯅꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ. ꯑꯁꯣꯏꯕ ꯑꯃ ꯂꯥꯛꯄꯗ ꯅꯪꯒꯤ ꯅꯊꯛꯇ ꯇꯥꯒꯗꯧꯔꯤꯕꯅꯤ. ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ. ꯅꯆꯥ ꯋꯥꯔꯛꯎꯀꯣ ꯊꯕꯥ. ꯃꯌꯥꯝꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯦꯝ ꯂꯦꯝꯅ ꯎꯅꯕ ꯑꯣꯏꯔꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯁꯨꯅꯦ ꯈꯔ ꯃꯈꯩꯗꯤ ꯐꯒꯗꯕꯅꯤ. ꯑꯗꯨꯅꯤꯅꯦ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯎꯔꯤꯔꯩꯗꯨ ꯌꯥꯝ ꯐꯕ ꯑꯣꯏꯅ ꯎꯈꯤꯕꯅꯤ. ꯃꯥꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯑꯩꯗꯤ ꯀꯌꯥꯗ ꯉꯛꯂꯨꯔꯦ. ꯊꯥꯖꯗꯕꯒꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯪꯉꯤꯁꯤꯅꯤ. ꯏꯆꯦ ꯏꯕꯦꯝꯃ, ꯃꯥꯅ ꯂꯝ ꯍꯦꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯈꯛꯇꯅꯤ. ꯏꯃꯥ ꯏꯄꯦꯝꯃ ꯃꯄꯥ ꯏꯕꯨꯡꯉꯣꯒ ꯂꯥꯛꯂꯕꯗꯤꯅꯦ ꯏꯪꯖ ꯇꯞꯆꯕꯤ ꯁꯥꯗꯅ ꯇꯨꯃꯤꯟꯅ ꯍꯦꯛ ꯃꯔꯩꯈꯤꯅꯤ. ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯈ꯭ꯔꯕ ꯑꯉꯥꯡꯅꯤ. ꯉꯥꯡ ꯆꯩꯗꯅ ꯍꯦꯛ ꯇꯧꯔꯕꯁꯨꯅꯦ ꯃꯃꯥ ꯄꯣꯛꯇꯕꯤꯅꯦꯗꯅ ꯍꯥꯏꯕꯤꯒꯗꯧꯔꯤꯕꯅꯤ. ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦꯗ ꯏꯆꯦ ꯑꯩ. ꯍꯣꯏꯅꯦ, ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨꯅ ꯅꯪꯕు ꯐꯠꯇꯕ ꯑꯣꯏꯅ ꯎꯅꯈꯤꯅꯤ. ꯃꯌꯥꯝꯒꯤ ಮಿꯠꯌꯦꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ. ꯈꯪꯗ꯭ꯔꯦꯗ ꯊꯕꯥ ꯏꯆꯦꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯦ. ꯏꯆꯦ, ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯥꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯅꯤ. ꯃꯥꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯑꯉꯥꯡꯅꯤ. ꯀꯩ ꯈꯨꯟꯗꯒꯤꯅꯣꯅꯦ? ꯀꯅꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯒꯦ? ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯝꯗꯧꯕ? ꯍꯣ, ꯃꯃꯥ ꯃꯄꯥꯒ ꯂꯩꯕ ꯑꯉꯥꯡ ꯅꯠꯇꯦ ꯏꯆꯦ. ꯃꯈꯨꯔꯥ ꯑꯃꯒ ꯂꯩꯃꯤꯟꯅꯩꯌꯦ. ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯔꯕꯗ ꯂꯝꯖꯥ ꯁꯔꯥ ꯍꯥꯏꯗꯨꯅꯤꯗ ꯏꯆꯦ. ꯏꯁ, ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯃꯥꯕꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯎꯔꯤꯔꯩꯁꯦ. ꯑꯗꯨꯅꯤ ꯏꯆꯦ, ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯟꯕ ꯍꯧꯅꯗꯦ. ꯄꯨꯛ ꯑꯁꯤꯅ ꯍꯥꯡꯂꯕ ꯃꯇꯝꯗ ꯅꯨꯡꯁꯤ ꯋꯥꯍꯩꯅꯒꯅꯦ ꯃꯦꯟꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ. ꯐꯔꯦꯁꯦ, ꯃꯗꯨꯗ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ. ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒꯅꯦ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯊꯤꯕꯤꯕ ꯍꯥꯏꯗꯨꯅꯤ. ꯍꯣꯏ ꯏꯆꯦ, ꯑꯗꯨꯝꯅ ꯍꯦꯛꯅꯦ ꯈꯟꯗꯣꯛꯄ ꯇꯥꯔꯦꯗꯅ. ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯗꯨꯗꯤ ꯊꯕꯥ, ꯅꯪꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯣ. ꯏꯆꯦꯁꯨ ꯆꯠꯂꯒꯦꯀꯣ. ꯍꯣꯏ, ꯐꯅꯤ ꯏꯆꯦ. ꯃꯆꯦ ꯃꯦꯂꯩꯅ ꯍꯦꯛ ꯃꯃꯥꯏ ꯂꯩꯈꯤꯕꯒ ꯊꯕꯥꯗꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯏꯁ, ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ. ꯃꯁꯤꯒꯤ ꯍꯥꯛꯇꯛꯇ ꯏꯃꯥꯏꯁꯤ ꯊꯝꯐꯝ ꯂꯩꯇ꯭ꯔꯕꯅꯤ. ꯂꯩꯗ ꯂꯩꯔꯝꯁꯅꯨ ꯈꯪꯅꯤꯗꯅ ꯃꯥ. ꯎꯔꯤꯔꯩꯒꯤ ꯃꯅꯥꯛ ꯑꯁꯤꯗꯅ ꯊꯔꯤꯛꯊꯥ ꯃꯥꯁꯨ ꯂꯥꯛꯇꯨꯅ ꯂꯩ. ꯎꯔꯤꯔꯩ, ꯅꯪꯒꯤ ꯐꯅꯦꯛꯁꯤ ꯌꯥꯝ ꯐꯖꯩ. ꯅꯪꯒꯤꯔꯣ ꯁꯤꯕꯣ? ꯁꯤꯃꯗꯤ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯈꯜꯂꯤ. ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯀꯨꯏꯗ꯭ꯔꯦꯗꯅ. ꯍꯩꯃꯥ, ꯅꯪꯕꯨ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯗꯣꯏꯔꯣ? ꯁꯨꯝ ꯌꯥꯎꯁꯤꯔꯥꯅ ꯈꯟꯕ. ꯃꯑꯣꯡ ꯌꯦꯡꯗꯣꯏꯅꯦ. ꯇꯜꯂꯗꯤ ꯌꯥꯎꯔꯣꯏꯗ. ꯀꯩꯒꯤ ꯇꯟꯕꯅꯣꯍꯦ? ꯇꯟꯕꯒ ꯌꯥꯔꯣꯏ. ꯃꯕꯨꯛ ꯍꯦꯛꯇ ꯆꯤꯡꯒꯗꯧꯔꯤꯕꯅꯤ. ꯇꯥ ꯆꯥꯎꯔꯦꯜꯍꯣꯏꯁꯨ ꯌꯥꯎꯅꯤ ꯍꯥꯏꯕꯅꯤ. ꯑꯗꯨꯗꯤ ꯄꯨꯔꯦꯜꯁꯨ ꯌꯥꯎꯗꯣꯏ ꯑꯣꯏꯔꯝꯅꯤ. ꯑꯩꯈꯣꯏ ꯄꯨꯔꯦꯜꯅꯕꯨ ꯌꯥꯎꯗꯦ ꯍꯥꯏꯕ꯭ꯔꯣ? ꯊꯔꯤꯛꯊꯥ, ꯄꯨꯔꯦꯜꯒ ꯅꯪꯒꯗꯤ ꯌꯥꯝ ꯆꯥꯟꯅꯩꯀꯣ. ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯌꯥꯏ. ꯅꯈꯣꯏꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩꯗ. ꯏꯇꯥ, ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯅꯤ. ꯅꯪ ꯑꯃꯅ ꯋꯥꯔꯒ ꯑꯩ ꯀꯃꯥꯏꯅ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯗꯣꯏꯅꯣ? ꯅꯪ ꯑꯩꯗꯤ ꯑꯃꯠꯇꯅꯤ. ꯑꯗꯣ ꯏꯇꯥ, ꯍꯟꯗꯛꯇꯤ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯁꯤꯀꯣ. ꯊꯔꯤꯛꯊꯥ, ꯑꯩꯅ ꯐꯅ ꯌꯥꯎꯅꯤꯡꯉꯕꯁꯨ ꯏꯃꯥꯇꯣꯟꯅ ꯑꯌꯥꯕ ꯄꯤꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯒꯗꯕ ꯃꯥꯟꯗꯦꯗ. ꯂꯥꯏ ꯍꯔꯥꯎꯕ ꯃꯅꯨꯡꯗꯗꯤ ꯅꯈꯣꯏ ꯄꯥꯕꯁꯨ ꯌꯨꯝꯗ ꯂꯩꯔꯅꯤꯗꯅ. ꯅꯈꯣꯏ ꯄꯥꯕꯗ ꯍꯥꯏꯔꯗꯤ ꯌꯥꯅꯤ ꯀꯩꯅꯣ. ꯊꯔꯤꯛꯊꯥ, ꯃꯥꯅ ꯌꯥꯎꯁꯦ ꯍꯥꯏꯔꯛꯄꯅꯤꯅ ꯑꯩ ꯌꯥꯝꯗꯤ ꯌꯥꯎꯅꯤꯡꯉꯤ. ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯕꯁꯦ ꯂꯤꯛꯅ ꯂꯤꯛꯅ ꯍꯥꯏꯖꯕꯅꯤ. ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯁꯦ ꯍꯥꯏꯕꯁꯨ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯅ ꯑꯍꯥꯟꯕꯅꯤ. ꯏꯁ, ꯃꯑꯣꯡ ꯃꯥꯟꯗꯅ ꯏꯇꯥ ꯏꯕꯦꯝꯃꯗꯤ ꯅꯨꯡꯁꯤꯕꯗ ꯌꯥꯝ ꯉꯥꯎꯏꯀꯣ. ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯛꯆꯩꯗ. ꯊꯔꯤꯛꯊꯥ, ꯅꯪ ꯑꯃ ꯂꯩꯔꯝꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇꯅ ꯁꯥꯐꯝꯁꯨ ꯂꯩꯇꯦ.
Hoi bema madudi nang khakta nate nang natana isu kanaga tinage aigi wari puma nangonda loina liribaduni nangi de jagoi sabada seneba phi phanek leirabo nangbu thorang tawrabo aigi de raibani nangi hana sunabo nakisi nangi phi leirabo phi di imani lamagi amalai yamna su phajai madu oina illagi phi gi de aigi su ani leini phi du de araibani phanek tom da loisilu madu ek soibadane jagoi saba toktoini nangnaga laibungda jagoi saba lakladi ta saurel di othokna harawrani akhoi pabanasu aina jagoi saba yingninga hairakpase phanadi koirabani handakti yinghanba taredana is nakhoi pabana haibadana sadraga ta saurel na hairakanda sadoiba mohongdi yamandana jajatki wahayam taida ngasise as arembai haijarui haibaduni tharikhanang sidiba natau yingi laknabani khangzare bema phare phare phanek to phajana sauro ayan khragi ini loidang hoida muk chatoini ai hogat pa nungai tre sumle hore ko hoi hoi lai harau ba koi drabani phanek to thuna loisilu ko chale chale tharik thama ne hek chatkibaga thaba ma su yoksilai kwangna langting duna urirei ma di phanega du basaduna lai mama ton lakle haibasu urirei ma na urudre Thabadu yam tahane imungda thuna changki thangnaba mikup asidana makhuta thanga mapaiduna thaba yam phingna thorai hoi mai amata hairuda uri re mana sariba phanek tu chabat chabat ektalen thatli imaton adumai tobinu kaina tawri sibo imaton amta lepiyo loina mangba tare kaina imaton na tawri sibo phanek tu len thatpa loraduna thaba wangang lai Ibema sak phajabidi haina tanaba yadrabani na hojikti mimang thokledana mayamgi wari na phomodedana yumgi wangmala na leira khulaga sida thokpa ngamdre ingak se haigatana lambi sida chatpa ngamdre masina na kari gi khangde nana sok yamna phatrisibu kaigino ne he imaton aingonda phubagi mahutta mara leitraba phanega sida taina biriba kaigino nangna sagatliba wakhal mayamdo aina khangloina khanbrane he khungi laibungse nakoi ani gi unafam natiye imaton mona singaw lakpia lamchat nai dabi nasak to yening dine tuka jaini he wai do hairam laga thaba fet lauduna changkhre machin machi tana segai raba phanik adu bu konduna uri rei kappa horakle ta sauren nangai budi warau ganuko nangi apamba se aina thungan bangam loi dawri nangai budi warau ganuko asamna matam khara haukhre khungi lai haraubasu haukhre humni chanma numit asida jagoi saminasi haina pau chelakhibani purel amadi chaurel nganta hi nganna laktuna laibung asida leirare matang matam chari khaladuna jagoi sabadu su haunakhre purel amadi chaurel machi khajik pawai hek lengdana mamanabi ani dubu ngaiduna lei maksilaba maithong aduga loinana chaurel na tapna hairakle ita lakadaba mandreda matam siam thengi tharik thana di lakani haibani ni ngayag yang kisita ita tharik thadi lakhibe hai adubu uri reidi thajadri kem khan ganu ita upay ma tawragane tharik thana soidana purakani thajaba thamoi ita purel gi wa taraga chaurel tumina muk laikre ima mai bisingna jagoi sariba domda chaurel gi mityeng adu su thamkre mikup kharagi matungda purel na yam thuna hairai itaw lai he harauba maga loina na chaurel du yam thuna mamai leithorai lai gi macha amagum uri rei adu yam ningthi jana makhoi gi mamang asida leptuna leiramle nupani du momo noktuna uri rei hoi gi manakta changsile jagoi sabagi phiroldi uri rei khaktana setuna lakbani adubu tharik thama di selakti icham jamba phane oina setuna lakle mataudu uraga purel na tapna hanglai nangdi ke dawraba ai haksang siam nungai tri hayeng la kaino yawrage hayeng haiba matam ama leirabanina purel su kaisu khanjiludre matamina laikre saurel da wansinduna tharik thana ma hairai ta sauren ngasidi matang yam sarabani ngasidi nupa tho ko jagoi sabe ek loibaga aina haibado madu kauni
Tharik thagi wado taraga Chaurel Momo noi. Gyanmen amata sutada Urirei masu Momo noi. Urirei amadi Chaurel laibung adomda jagoi saba changkhre. Aniduna sariba jagoi adubu yengna Purel amadi Tharik tha makoi suwari tauri. Chingnaba maga loinana Purel na tapna hanglai. Nang bok sangamdabro. Kaisu tawdeda. Urirei gi phanek to mama to na manghankre. Oh, adunara nang ikukukna laisa. Mana di chasima yajadabaneba. Aina nampuda puraini. Urirei na yana bona badane. Aidi kapsu kapthori. Urirei na sida lakpase mama to na diyabro. Mapa laibanina kemta haiba ngamdeda. Ado, ngasidi nangi nata Urirei se Chaurel gi matung ilan khrasi. Aisu dumai khalibani. Natrabadine ma awapamda soidana tarani. Makoigi imungdo hayingdi kumhai tagadaba mali. Kaidoba yaroge aise. Isana tawjaba thabaktinya isana pangjai haibaduni. Urirei manau nupi laisnadu khungi macha ibungona masa sokraba mali. Adudi matau karamna. Sokpu sokmande hairibani. Mama aduna machabu yolibani. Urirei mama ton thabase yam phattaba nupinida. Adudi makoigi asabu pu mamara laijadraba aigi taw amadi nangi nata Urirei da khudoktiba munang khigadro. Wajaraglabi aigi itani. Itagi damak ai leiri. Khudimak aina thengnagani. Ita Urirei na haidokpa ngamdaba mama to ni lamchat pumnamak aina mapada hairamlabani. Oi, adudi mapadi saudro. Kaigi saudania makoigi mungdo hojikti lan hauramani. Urirei mapana ne Urirei ba ingwada sinaraklabani. Chaurel ga khangnai haibasu makoi mapana khanglamli. Oh, adudi yam pharene. Chaurel gi manakta leiraga nangi natase momo nokjaba oirasanu. Chaurel ga thangnana Urirei jagoi sari. Urirei magi phajabana laibung adubasu hena magun habli. Aningba pamba thunglabani Chaurel masu haraujei. Ngasigi numit asidadi momonta noktuna laikhre. Urirei magi momo nokpa maithungbu yengjaduna tharikha machinda sonjai. Ita Urirei ngasi haiba numit asidagidi awaba pumba kokraga momo nokpa maithungaduga loinana itagi thamoina khoidajaba manja mahaki makada harau tayamna leiduna nungai aifana panbo yokoita. Matang asida ahiba lamjing thoki wari silosinjari. Asoyaran kya yaukhrbasu tabiriba khwaipumna makna pukjel chawna ngakpinaba ningsingjari. Aroi boina mayamba mukana khurumjari matung tarakpadasu nungai raba punga wari kaya puduna laksagi mayamna dumak leptana support tawbiyu.